Manipur Governor Koi Ajay Kumar Balana Pongolamba Koi Tuan by statements in Singasi Pauches the Fonge Manuina Sanale Bakta Manipur Scientific Research Kiagi a Hing Laboratory ni Hawa Pom Sima Koi the Pongdue Aduga Naro Togangana Science Cybersi Nuaya Fava Tungnam Setamasim Naba Pambai Wegadavni Habisina Koi Naro Togdang the Yaure Aduga Koi Pona Pomdana Manipur Topa ecosystem Lazaba Mausagi living laboratory I mean have from the Pongdue I am Mana headlines in Jimana from the Aduna science na maruina khoi society da aduga khoi pusi mahing da lori ba thodang aduga mara khoi governor Ajay Kumar Balana phongdo birambo statement sing asida ozagi ba kadi opinion lem thami han ngarang khoi use tawisi khoi gi Manipur Science Congress 2025 ni ko sigi theme ji ke no ni khoi gi science innovation and climate change haibani aduna yam relevant oiba theme ni khuna Manipur sina silaga tawisi adu governor na chief guest oibani man how to pyramid program se da khoi vice chancellor professor Loken ju yawi da topa kharsu yawi ana hojiki science congress asuki matik maruai masi maruina science congress saisi khoi gi Manipur musung beyond gi scientist mayam si laaga scientist ha ka da loina mo akhawa asai gi mayam khangna ba Albert Einstein gu madu scientist wanati science leina jaba science ha ka sidadi discipline amoina naina jaba loina yawre physics chemistry gi adagi biology gi adagi ibana koi bukta dum law sisu science mani hai ni amai tawna mayam si loina yaw bai tare biochemistry gi kari gi mayam si yawraga unba scientist mayam gi congress ni scientist har kan da koi gi laboratory sum leibi wanti oza sing su teaching de leiba sisu akoi research tong tong na teaching ju tawi ni oza sing se aduna sigi mayam si apunba congress ni koi tawjuri si adasida koi governor na ngara haibiram basi yam maruina koi gi Manipur gi leiba talent mayam si matang da yam na panbirami maruina koi gi Manipur sport powerhouse ni haibasi mathame ada sport powerhouse na taba koi sida innovation gi scientific research ki su emerging powerhouse ama oirani na mana hairami ai je di kai kana koi si sport kai da yam na talent leiba adugumba state amani india gi manungda big su yamna leading role lauri bani kuis amai tawna khoina science ki lamda su maruina science ta ha ka di research ni marui research ni ahan da publish to ba ano ba finding mayam si akoi mayam da khangan na ba ko nature journal da adi scopus index yaw ba web of science yaw ba du journals mayam da publish to hum changi adu publish to kanda ano portion mai ano findings khanga doi at the same time akoina tawdusi the project mayam university da koigi achaw project amasung project masa yam pai ri bisi maruina life science department gumba kharaga ari department adagi biochemistry gumba adagi di ko biotech gumba sumasing si research am pai ri aduga atopa social science ki subject in the research projects mayam minor su pai aduga major su pai adu pai ri kan the collaborative research adna atopa university ga pullaga research tomina area kharju tawri akoi even akoi department of law bok da koi prison system sigi reformation ama all india gi akoi gi research ama koi na tawri ada akoi su yam kan active role lawri masi collaborative research ni Mumbai University atagi Hidayatullah Law University Maharashtra gi koi ma pullaga all india gi basis da prison si koi mi phar jail si da kari reform to we kari innovative idea put up we have ge koi multidisciplinary research ma tawri sumai tawdana yam research si aga phangna Manipur University department yam si da collectively hoi sadari hoji masigi pone koi gi honorable governor Ajay Kumar Balana thambi si adu Manipur si da scientific innovation gi masung science yaw da poti udi mo science ngakani koi na ngang si science ni sound kari science ni TV nung ni tawri kholi ba relativity na tawri si masi koi masi ecosystem si su koi IT kari swai da computer gi adi AI gi swai gi science ngakani everything is science ni science ni human being si nungai na lehen ba koi gi day to day life si amna nungai na amasung tawda ba thabok sing si koi si shanti na tawba si science si poli ado marui na koi si da he tawri si koi gi thim jahum ni yam kana masi focus over me governor na su science have for science in general science in knowledge ki oiba aduga
ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯛꯏꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯖꯟꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯩ ꯏꯅꯣꯚꯦꯁꯟ ꯑꯅꯧꯕ ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯏꯅꯣꯚꯦꯁꯟꯒꯤ ꯄꯣꯠꯁꯦ ꯐꯖꯅ ꯊꯝꯃꯝꯃꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯈꯤ ꯃꯈꯥ ꯇꯥꯅ ꯈꯟꯅꯒꯗꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯧꯒꯗꯕ ꯄꯣꯠꯅꯤ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁꯁꯤ ꯑꯗꯨꯅ ꯉꯁꯥꯏ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯄꯣꯠꯁꯤꯃ ꯁꯤꯗꯅꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯊꯤꯡ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯦꯛ ꯂꯣꯀꯦꯜꯂꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯑꯦꯟꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯀꯔꯤꯒꯤ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯂꯣ ꯃꯁꯤ ꯂꯣꯁꯨ ꯆꯪꯉꯤ ꯁꯥꯏꯟꯁ ꯉꯥꯛꯇꯅ ꯌꯥꯗꯕ ꯂꯤꯒꯦꯜ ꯁꯥꯏꯟꯁꯁꯨ ꯆꯪꯉꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤ ꯀꯣꯝꯕꯦꯠ ꯇꯧꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜꯒꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯐ꯭ꯔꯦꯝꯋꯥꯔꯛ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟꯇꯦꯔꯤꯌꯟ ꯀꯟꯚꯦꯟꯁꯟ ꯑꯗꯨ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯈꯪꯉꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯦ ꯀꯣꯝꯕꯦꯠ ꯇꯧꯗꯣꯏꯁꯤ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯗꯤ ꯇꯁꯦꯡꯅ ꯀꯣꯝꯕꯦꯠ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯏꯪꯊꯝꯊꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯥꯂꯦꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯚꯥꯞ ꯇꯥꯔꯛꯇꯕ ꯌꯥꯎꯔꯤ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯑꯣꯜ ꯑꯥꯔ ꯔꯤꯂꯦꯇꯦड ꯋꯤꯠ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯅꯣꯡ ꯆꯨꯕꯒꯤ ꯄꯦꯇꯔꯟꯁꯤꯕꯨ ꯍꯣꯡꯉꯛꯄ ꯗꯤꯁ ꯑꯣꯜꯁꯣ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯤ ꯑꯗꯒꯤ ꯄꯥꯝꯕꯤ ꯑꯅꯧꯕ ꯍꯦꯛ ꯊꯣꯛꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯄꯥꯝꯕꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯦꯅꯤꯃꯦꯜ ꯃꯥꯡꯉꯤꯒꯨꯝꯕ ꯗꯤꯁ ꯑꯥꯔ ꯑꯣꯜ ꯏꯐꯦꯛ ꯑꯣꯐ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯤ ꯑꯗꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯣꯁꯤꯟꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯎꯟ ꯃꯌꯥꯝ ꯐꯝꯖꯤꯟꯅ ꯂꯩꯔꯝꯕꯗꯨ ꯑꯥꯏꯁ ꯃꯌꯥꯝ ꯐꯝꯖꯤꯟꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯗꯨ ꯃꯍꯤ ꯑꯣꯟꯗꯅ ꯑꯥꯏꯁ ꯐꯝꯃꯨ ꯌꯥꯗ꯭ꯔꯕꯅꯦꯕ ꯗꯤꯁꯏज ꯑꯣꯜ ꯑꯥꯔ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯀꯣꯌꯣꯇꯣ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯗꯨ ꯄ꯭ꯔꯣꯇꯣꯀꯣꯜꯒ ꯂꯥꯛꯏꯁꯤꯡꯁꯤ ꯃꯁꯤ ꯉꯥꯛꯅ ꯆꯠꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯅꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁ ꯏꯅꯣꯚꯦꯁꯟꯒ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊ꯭ꯔꯁ ꯑꯦꯔꯤꯌꯥꯁꯤ ꯃꯥꯏ ꯊꯤꯝꯗꯁꯨ ꯌꯥꯎꯖꯕꯅꯤ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤ ꯑꯦꯂꯥꯔꯃꯤꯡꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯣꯄꯤꯒ ꯌꯥꯝ ꯊꯥꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯗ꯭ꯔꯛꯀꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯄꯔꯂꯣꯏ ꯇꯧꯔꯛꯄ ꯐꯣꯔꯦꯁ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯁꯦ ꯍꯦꯛꯇ ꯍꯦꯛꯇ ꯄꯥꯛꯇꯛꯅꯅ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯔꯤꯁꯦꯟꯠꯂꯤ ꯐ꯭ꯂꯠ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯄꯣꯠ ꯂꯥꯛꯏꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁꯇ ꯈꯟꯅꯗꯣꯏꯁꯦ ꯑꯗꯨꯒ ꯃꯥ ꯃꯤꯇꯤꯒꯦꯁꯟ ꯍꯥꯏꯗꯅ ꯑꯦꯗꯥꯞꯇꯦꯁꯟ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯣꯝꯕꯦꯠ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯔꯦꯟꯁꯤꯞ ꯑꯣꯏꯕ ꯔꯣꯗ ꯃꯦꯞ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯅꯦꯆꯔ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯀꯣ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯒꯗꯕꯅꯤ ꯏꯀꯣ ꯁꯦꯟꯇ꯭रिꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯅꯦꯆꯔ ꯋꯤ ꯗ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯥꯔ ꯗ ꯄꯥꯔꯠ ꯑꯣꯐ ꯅꯦꯆꯔ ꯅꯦꯆꯔꯒꯤ ꯄꯥꯔꯠ ꯑꯃꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯋꯤ ꯁꯨꯗ ꯅꯣꯠ ꯇ꯭ꯔꯥꯏ ꯇꯨ ꯀꯟꯇ꯭ꯔꯣꯜ ꯗ ꯅꯦꯆꯔ ꯅꯦꯆꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯅꯦꯆꯔꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕ ꯐꯤꯂꯣꯁꯣꯐꯤꯁꯦ ꯍꯧꯖꯤꯛ ꯂꯥꯜꯂꯦ ꯍꯥꯏꯔꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯚꯟ ꯌꯨ ꯑꯦꯟꯅ ꯍꯥꯏꯔꯦ ꯑꯗꯩ ꯏꯚꯟ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯦꯁꯇꯨꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯕꯅꯤ ꯋꯤ ꯁꯨꯗ ꯑꯦꯗꯣꯞ ꯏꯀꯣꯁꯦꯟꯇ꯭ꯔꯤꯛ ꯋꯦ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯋꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯁꯨꯗ ꯕꯤ ꯄꯥꯔꯠ ꯑꯣꯐ ꯗ ꯏꯀꯣꯂꯣꯖꯤ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯀꯣꯂꯣꯖꯤ ꯑꯃ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯉꯔꯥꯡ ꯈꯟꯅꯕ ꯒꯕꯔꯅꯔꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯍꯥꯏꯕꯗꯁꯨ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯔꯤꯆ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯕꯣꯠ ꯐ꯭ꯂꯣꯔꯥ ꯑꯦꯟ ꯐꯥꯎꯅꯥ ꯄ꯭ꯂꯥꯟ ꯂꯥꯏꯐ ꯑꯃꯁꯨꯡ ꯑꯦꯅꯤꯃꯦꯜ ꯂꯥꯏꯐ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯗꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯎ ꯄꯥꯝꯕꯤꯁꯤꯕꯨꯛꯀꯤ ꯁꯤꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯤꯟ ꯀꯥꯡꯗꯤ ꯍꯧꯔꯒ ꯑꯆꯧꯕ ꯑꯦꯅꯤꯃꯦꯜ ꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯔꯤꯆ ꯕꯥꯏꯑꯣꯂꯣꯖꯤꯀꯦल ꯗꯥꯏꯕꯔꯁꯤꯇꯤ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯁꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯍꯣꯠ ꯁ꯭ꯄꯣꯠꯀꯤ ꯖꯒꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯋꯤ ꯑꯥꯔ ꯔꯤꯆ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔꯥ ꯑꯦꯟ ꯐꯥꯎꯅꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯝꯕꯒꯨꯝꯕꯅꯤ ꯑꯗꯨ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯀꯟꯖꯥꯔꯕ ꯇꯧ ꯇꯥꯔꯒꯗꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯕꯥꯏꯑꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯣꯔꯥ ꯐꯥꯎꯅꯥꯒꯤ ꯑꯩꯈꯣꯏꯗ ꯐꯦꯛꯇꯔꯤꯁ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯗꯒꯤꯗꯤ ꯐꯥꯔꯃꯥꯁꯤꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯌꯥꯕꯒꯤ ꯄꯣꯠꯁꯤ ꯂꯩꯖꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯐꯠꯇꯕꯅꯤꯅ ꯑꯦꯅꯤꯃꯦꯜꯁꯤꯡ ꯍꯦꯛ ꯋꯥꯏꯜ ꯂꯥꯏꯐ ꯗꯤꯁꯇ꯭ꯔꯛꯁꯟ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯐ꯭ꯂꯣꯔꯥ ꯐꯥꯎꯅꯥ ꯃꯥꯡꯍꯟꯕꯤꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯗꯅ ꯌꯥꯝ ꯐꯠꯇꯕ ꯄꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯕ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯟꯕꯗꯒꯤ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅꯦ ꯑꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯐ꯭ꯂꯣꯔꯥ ꯑꯃꯁꯨꯡ ꯐꯥꯎꯅꯥꯒꯤ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯗꯥꯏꯕꯔꯁꯤꯇꯤꯁꯤꯅꯁꯨ ꯑꯩꯈꯣꯏ ꯎꯠꯄ ꯌꯥꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯏꯀꯣꯁꯤꯁꯇꯦꯝ ꯕꯥꯏꯑꯣꯁꯐꯤꯌꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯃꯦ ꯗꯦꯠꯁ ꯑ ꯐꯦꯛ ꯇꯧꯕꯇꯕꯨ ꯍꯥꯎ ꯐ ꯀꯟꯖꯥꯔꯕ ꯗꯤꯁ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ
ꯃꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯟꯅꯤꯡꯉꯤꯅ ꯁꯤꯗ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ ꯑꯃꯈꯛꯇꯤ ꯋꯥꯠꯍꯧꯔꯦ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗ ꯏꯟꯇꯔꯖꯦꯅꯔꯦꯁꯟ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯋꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯉꯥꯡ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ ꯏꯟꯇꯔꯖꯦꯅꯔꯦꯁꯟ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯗꯤ there's an equity among three generations ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ past generation present generation future generation ꯑꯩꯈꯣꯏꯗ ꯖꯦꯅꯦꯔꯦꯁꯟ ꯑꯍꯨꯝ ꯂꯩ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ancestor ꯍꯥꯏꯁꯤꯅ past generation ꯑꯩꯈꯣꯏꯒꯤ ancestorꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗ forest wild life mountains rivers lake ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯕꯅꯤ inherit ꯇꯧꯕꯤꯔꯝꯕꯅꯤ this is our duty to protect and preserve all those biological diversity all those lake mountain si mayamsi akoina preserve tawga akoi lakadova future generation sida akoi inherit taw mo pibam change masigi philosophy si laira kandani akoi ecosystem si phagadoini biosphere si phadoini ade climate change kari combat taw do ko mayam ko maksi I think is nothing it should be based sustainable development kari gi magi goal mayam laira UNFP ba 2030 da fulfill tawdo ꯑꯗꯨꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯗꯤ ꯍꯧꯖꯤꯛꯀꯤꯁꯤ ꯏꯟꯇꯔꯖꯦꯅꯔꯦꯁꯟ ꯏꯀ꯭ꯋꯤꯇꯤ ꯁꯤꯒꯤꯁꯤ ꯉꯥꯛꯄ ꯉꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯀꯣ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯔꯤꯕ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯒ ꯍꯥꯏꯔꯤꯕ ꯑꯗꯩ ꯏꯀꯣꯁꯤꯁꯇꯦꯝ ꯀꯟꯖꯥꯔꯕꯦꯁꯟ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟꯒ ꯍꯥꯏꯔꯤꯁꯤ ꯂꯣꯏꯅ ꯉꯝꯒꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Okay, yam pazar hum